Online Manipur YouTube channel sping birba mayam pumnong po amuka na taramnok sari han badayam na maru iba pau ama Honorable Chief Minister nungtumbum birenda di thamjage Hingadi ejat leina hingse nonjaraga hingoisi ereipak eramdamda Honorable Chief Minister N.Biren Singh na asumna hibiri I just avoid some room to get in live or partition so some people are my hingse can come away. I say you are some people are like not just some not people are such a Hingadi ejat leina hingse nonjaraga ereipak eramdamda. aduga mathangi update asana driver day pangthok lagani manipuri drivers association na sahi khudingi masiga sakmina riba driver union amadi association sing leptana sathaduna lakpa drivers day gi thoram handak sahi gisu lakliba january 10 ka mari da manipuri press club ta pangthok lagani haina association ki general secretary sanjoy khetri mayum na phongdokre wa kaithena leiba mda gi office ta pangthok pa pawi infam aduga mahakna makata na numit asida laikhidraba driver sing gi imung manung amadi driver gi sinfamdagi potharaba singna saruk yabiduna thoram asibu mapung phanbiu ngasi phabuda driver sing manipuri miyam gi loriba thaudang leingakna sakhang biduna mda na hanadagi tana duna lakpa demand numit asibu restricted holiday natragna general holiday ohenbiu haibadu leingakna lauthokpiduna thabuk oina pangthokpiu numit asibu mapung phana pangthokpa yanaba lamdam asida leiriba furup khudingmak CSO sing club organization singna ban blockade general strike na sing batobiganu amarom da handakta chathakiba winter parliament session da driver sing gi matang da semkiba ek karigumba accident thokpa da driver sing na senkiba yaurabadi sahi tara jail thamba yauna lupa lakh 3 penalty pibagi ek adu athubada BJP lenga kasina handokadabani karigumba handoktrabadi all india gi oina driver singna steering pai dabagi khungjang sangsilakpada MD na saruk yagani haiki video sing bibagi damakta mampung nong po amuka na thagachari anoba update ki damakta online manipur YouTube channel na sibanuk sibidina subscribe to biramu thank you